ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜ ꯃꯔꯤ ꯑꯁꯣꯛꯄ ꯅꯪꯂꯦ ꯍꯥꯏꯔꯤ ꯉꯁꯤ ꯄꯨꯡ 4 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 85 amadi 86 anigi lonaba saibol amadi marin bunes manakta thokibani hari pausna hairibadi masak khangdaba kulai paibasingna leiriba ahumsuba AR gi posta maikai anitagi bom yauna landarakibani hari makhatabu pau ngaiminasi Naha ama siram lay naha numidang pung 3 ni phumangarom tarakpada nambol PS na koliba malo makha kenel da naha ama seiduna leram lay hari laikidraba sugi maming waikhom ranjit sahi kuntra apokpa W kula kawe lairenjam sabal maning lekai dagi ni haba khangbangam khrei thodo asigi matang da police na case ama lokhalaga laikidraba gi haksang ngarang rims ki mirel sang da post mortem examination tawrba matung da imung gi mioi sing da sena khrei hari adumona bak mahak matau karam na sibano haba sab sana khambangam khidre mahak mayum makai panduna masanupi ama leirabani haire Poppy Pambi Thajinbadagi Koubru Range ki singmai sing maru kokle singdagi sen tharakpa loki ising kangle hari Manipur Koubal lamdam asiga sagonarakpani hai Manipur Koubal lamdam asiga sagonarakpani Thajinariba Koubru singi singmai kayada Poppy Pambi sing paktak nana thanabana upal wapal amasung umangi saruk sing kokthokpadagi puwariga sagonarakliba sing asigi singmai sing maru koksilakle amasung sing asidagi sen tharamba loki ising kayasu iritatle Maroina sakmai turel de itinpham oinamba loki ising kanglakpadagi turel asigi imai mayeng tarakle maramasena climate change ki saphuda anoba mathel oina hapsilakliba umangwangwang kokthokpagi thaba asi athuba matamda thinghaubaga loinana miyamna su ising lekna sijinabagi mathau tarakpadawna tawre puwariga sagonarakliba Koubru singi singmai singda oirakliba phibam sing asigi matangda sing asigi singkhongda leiba khunja kharana phongdorakpada Koubru sing sang asi kangpokpi district ki manung chanba sarukta leibani sing asigi manungda kilometer 8 longki mafam budi lenga ki maikai dagi ngak senduna mafam aduda makhal amatagi thong sathadanaba thinglabasu mioi kharana atopa saruk singda singi singmai sing kokthoklaga Poppy Pambi sing thajilakpadagi maru kokthorakle sing asigi maning mamang amasung kha thangba sarukta Poppy Pambi sing paktakna thajilakpadagi state amasung central forcingna yanthatpagi thabak sukana chatharaklibani hairi lengak tangak seliba sing asida leiba kilometer 8 ki area da phawba uwa yanthatpagi thong chatharakle hairi sing asigi singmai sing kokthorakpana marang oiraduna sing asidagi sentharakpa loki ising itin pham oirakliba sekmai turelgi imai noma gi mayeng tarakle loki isingna iri tatribasi ising sentharakhom oiriba sing saruk singda uwa paktak nana yanthatkibadagi oigani harakhe Koubru singda laisang ama sanaba thorang tawramlabasu makha satharakpa udre maramasna sing asigi singmai singda hauba uwa yanthattuna kokthorakliba ase lenga kamari lenaba authority na matam sana thinghaudrabadi holakliba ainga sagi khalda anoba saithing amasu hapsilakpa yai hari Koubru gi singi honglakliba sakta masigi matangda climate change amadi environmentalist amana hongdorakpada Manipur su umangwamang kaya leptana kokthorakpa pukhri pature khongbana singba kaya mangsalakpa amasung industries kaya su linkanarakpadagi state asida su mahausagi phibamga ona tainabu maongda khal kai tharakpagi ahongba mayaunarakpani maramasna lenga khakta natana miyangwa khusamnaduna singmai singdagi uwa yanthatpa thingbaga loinana hena asangba singmai sing oihannabu o pambi sing thajanba matam oire ngasigi mirol na tunggidamak yenglaga maru koklakba sing asigidamak thabak lokhadhaudrabadi hena awaba mayaunarakpa yai hana su phongdorakhe Imphal East da su African swine fever yaure hadi Kaksing amasung Churachandpurda okta African swine fever sandorakpadagi oksing hatpagi thabak chathakraba matungda Imphal East district ta su laina asi sandorakpa thengnare Imphal East ki deputy commissioner na containment laukthokre Laichat asi Imphal East district ki Irilmung police station ki manung sanba kairau salam da leiba farm amada loiba oksing na naba thengnarakibani hadi oksing naba haurakibagi matangda farm asigi mapuna phogdorakpada October 28 ta ok masa pokpada ok masa mangasi na polake maduda singnabadagi veterinary gi emergency telephone number 1962 da call tawraga madugi pau pike madudagi tim ama October 19 gi ayukta laklaga yenglamkhe numit aduda ok mapi ama sekhe mathangi numita su amu ok mapi amaga sijilakpaga loinana November 3 ta amu hana ok mapi amaga sirakpadagi mahana 1962 da pau phauruga mahake ok singda narba lena adu karino khangdok naba sample lauraga test tawbina ba haijabadagi November 3 ta asiba ok adu post
पोस्टमार्टम तौरगा सैंपल लौखटखिबने टेस्ट तौबगी सैंपल लौखरगा रिपोर्ट ngaringai marakta oksing mathang sirakuna punna sikiba ok masa yauruga kunga tare chukhi laina singadu ataida sandoraktana ba section tharang lokhatpa oina asiba oksing adu leinungda phut taruk hena luna taukthoklaga sunu bleaching powder thumna singba haplaga mafam sana phungki haike matam sangna maha ke ok sample thakiba du report ngairaga leirabasu african swine fever confirm oire habasi farm oiriba maha ki mafam da mari leinaba department gi paw pirakhiba leite ngarang khak farm adu da leiba okon sing sanitization तौनब लाप मियोइसिंग पाव फाउरपदगे AFS कन्फर्म तौबगी पाव अदु खंगलखिबने हाइके नाकलमरमद लाइचाट असि डिस्ट्रिक्ट असिदा संदोरपगा लोजना ओ अनाबा लेरिबा मफम असिदगी किलोमीटर अमगी रेडियस ता लेबा मफम सिंग इन्फेक्टेड जोन अमसुंग किलोमीटर तरागी रेडियस ता लेबा मफम सिंगना सर्वेलेंस जोन ओइना इम्फालिस की डिप्यूटी कमिश्नर के ऑफिस न लाउथोक्रे हाइरे केस थेंगनुनिबा फार्म अदुदा प्रिवेंशन एंड कंट्रोल ऑफ इन्फेक्शियस एंड कंटाजियस डिजीज इन एनिमल्स एक्ट 2009 की मतुंगिन एपिसेंटर ओइना नोटिफाई तौबगा लोजना मसिगी किलोमीटर अमगी रेडियस ता लेबा मफमसिंग असि इन्फेक्टेड जोन किलोमीटर तराना कोनबा मफमसिंग असिना सर्वेलेंस जोन ओइना लाउथोक्ले अदुम ओइनामा किलोमीटर तरा की वांगदा लेबा मफमसिंग दे फ्री जोन ओइगनि हाइरि कंट्रोल एरिया ओरिबा मफम असिदा ओक्सिंग अहिंगबा नत्रगा असिबो ओइना पुथोक पुसिन तौबदा अथिंगबा थमले सेमदोक्लबा ओक्सा अमसुंग ओकि मचिनजाक सिंग लोइनना लेना असिना नारबा सा सिंगा समनरुबने हाइना सिंगनाबा लेबा पोलम सिंग योनबा अमसुंग पुथोक पुसिन तौबदा थिंगले इन्फेक्टेड जोन की मनुंगदा लेबा ओक्सिंग कलिंग तौबगी थबक वेटरनरी एंड एनिमल हस्बेंड्री डिपार्टमेंट के ऑपरेशन सिंग चथगनि हाइरि फार्म अदुदा सिजिनबा गारी सिंग खुचुकुलाई सिंग प्रोटोकॉल की मतुंगिना पुथोक पुसिन तौबदा अथिंगबा थमले अमदि करिगुंबा अथिंगबा सि थुकायरबा नत्रगा मरि लेनबा ऑफिसर सिंगना मथौ पांगथोकपदा अयर अपन पीरबदि मियोय अदुगी मथक्ता चेरा फंगबा याय हाइरि इंडो म्यांमार ngam रेड चथखरे इंडो म्यांमार ngam परिंग इहान हाना चथबा ऑपरेशन अमद मिजोराम के चंफाई डिस्ट्रिक्ट इन्फोर्समेंट डायरेक्टोरेट ईडी ना प्रिवेंशन ऑफ मनी लॉन्ड्रिंग एक्ट PMLA 2002 के मखादा थिजिन हमजिन के थबक चथखरे ऑपरेशन अदु मिजोराम अमसु म्यांमार गा ताइनबा ngam परिंग लेबा चंफाई डिस्ट्रिक्ट अमसु आइजोल आसाम की श्रीभूमि अमसु गुजरात के अहमदाबाद चथखिबने हाइरे मिजोराम पुलिस ने नार्कोटिक ड्रग एंड साइकोट्रोपिक सब्सटेंस एक्ट 1985 के मखादा लुपा करोड़ 1.41 की ममल ओइगदबा हेरोइन किलोग्राम 4.724 फागत खिबगल माली लेना केस अमद युमफम ओइरगा ईडी ना थिजिनबगी थाबा अदु चथाबा हौखिबने फागलबा मियोसिंग अदुगे सेनथोंग मरी लेनाबा हिरमदा नैनाबा मतंदा मिजोराम के फार्म अमगा गुजरात की फार्म अमगा मरी लेनाबगी वाफम थोरखे गुजरात की फार्म अदुना NCPS RCS ऑर्डर 2013 की शेड्यूल ABC सब्सटेंस ओरिबा सुडोफेड्रिन टैबलेट सिंग अमसुंग मेटाम्फेटामाइन टैबलेट साबगी प्रीकर्सर ओइना सिजनबा कैफीन एनहाइड्रस सिक मिजोराम के फार्म अदुदा सप्लाई तरोंखे मसिगा लोइना ड्रग ललोनबगी थबक्ता लोइना हवाला ट्रांजैक्शन तौरंबगी वाफम थोरखे मिजोराम द बेस तब फार्म अदुगा कोलकाता द बेस तौबा कैफीन एनहाइड्रस लेबा फार्म अमगा सेन थुंगे मरी लेनारम थेंगनखे मेटाम्फेटामाइन टैबलेट सुंगबदा प्रीकर्सर ओइना सिजनबा पोलम असे इंडिया दगे म्यांमार दा ngam अहोबा मफम संगे खुदोंग जाबा लौरगा पोथोकी हाइरे मफम अदुदा ड्रग अमसुंग सुंगदोक्लबा टैबलेट ओइना अमुक म्यांमार दगे इंडिया दा मपुंग ओइना मिजोराम फारोगा पुसिलाई हाइरे संगाई फेस्टिवल द चिल्ड्रन डिज्नीलैंड शो की मफम लोइना सिदोखरे हाइरे मियाम के अथिंग मरक्ता लेगाकना सेंदुना पांगथोक्लेबा मणिपुर संगाई फेस्टिवल 2025 की इवेंट अमा ओइना खुमन लंपाक के चिल्ड्रन डिज्नीलैंड शो तौगदबा मतम वाटलबसु ngarang tareni chanba numita loina sidokre festival asig mari ni chanba numita ki sidokwa horakhiba adu ngarang pumsi sidokpa loikraba children Disneyland show ase festival ki event schedule pibada November 18 phawba yauribane adubu kari maramdagi event asig saruksing sidokhibano habadi khangba ngamdre तौबदबु मियामना लाक्तबना डिज्नीलैंड शोदि मपुंग फाबा ngamkhidrabani November 18 दकि हौरगा कुंथा फावप निमित 10 नि सुबना पांगथोकदबा मणिपुर संगाई फेस्टिवल 2025 असिदा खुमल लंपाकता एडवेंचर स्पोर्ट्स एंड एक्टिविटीज चिल्ड्रन डिज्नीलैंड शो दनमजुरी कांग टूर्नामेंट सिंगबा इवेंट सिंग पांगथोकनबा कुदिमक निंगथिना सेम सादन थमलेबने एडवेंचर एंड स्पोर्ट्स एक्टिविटीज मनुंग चना यावरिबा ट्रम्पोलिन स्पाइडर नेट राफ्ट रॉप ब्रिज बॉडी वाटर जोर्बिंग लैंड जोर्बिंग मोटर बोट नचिंबा असिगिदि नोमगी मियोय खरा खरादि लाक्ले हाइदि सोशल मीडिया कंटेनर सिंग तौगदबा अमदि तौरोइदबा सिंगी मतंगदा नियम सेमनबा लेंगाक्ता खंगनख्रे
Laibasigi Supreme Court of India social media container singna tawgadaba amadi tawroidaba sing adu kanglon amagi makhada chathanaba lakleba chayol marigi manungda sabsaba kanglon ama semnanaba central government ta khangankre matamasida social media gi oiba sapu ama lebak miyamda yamna sauna pidiba asiga mari lenana ngarang Supreme Court of India da chathakiba hearing amada socialator ta Sharma hetana freedom of speech leire haiduna suleba asibu maset tana thugaibi aba wafam phongdokpadi aranbo oigani haina hearing adu Chief Justice Sire Koubru miyoi ama hektana social media da channel natraga page ama hangbagi ayaba pirabasu makhoina makhoigi medium aduda samdokleba content aduna leba asida akaiba kya thokna bagi machak oirabasu leba asigi laidiba law asina makhoigi mathakta action amata lokhatpa ngamdabagi phibamda lairi haina phongdokhe hearing aduda Chief Justice Sire Koubru Central Government of India gi maikaidagi lab libata Sharma heta da leba asida lairiba SC ST amasu differently able persons sing da aranba thong sing sathaba myo sing da leba asige lairiba lona serak pibagom social media da aranba wafam phongdoktuna leba asida tangdu leita da phibam lakna na honariba social media container sing da serak piba yabagi ain ama sembagi mathau taba leire haina su phongdokhe hearing adu the Supreme Court of India gi maikai dagi leba asida lairiba social media platform sing da social media container sing na niyam amagi makhada makhoi masagi lairiba channel amadi social media page sing da content sing thadokpagi kanglon ama lakliba chayol marigi manungda tangai fadana central government gi maikai dagi semgadabani haina mari lenaba authority the right takhi haire Furup taruk nauna ST list ta hapsin bada cabinet na ayaba pikre matam kiyagi mamangdagi asam gi apunba mising gi manungda sada kunthra taret oiriba tai ahom adibasis moran motop sutia amadi kos rasbang sibu India gi schedule tribe list ta nauna hapsin na bachang silakiba khongjang adugi mahai oina asam langa ki cabinet na furup taruk asibu ST list ta hapsin bada ayaba pikre hadi Hill area ki tongan ba separate budget semna ba thangalakhiba petition adu yengsna ba central lenga na khangalakre hari haukiba sahi asigi November thagi 19 da Manipur Rashtrapati Bhavan Secretariat ki maike de letter number P1/C/202510211679 ki matungina Manipur da lairiba hill area singi separate budget ama semna na ba thangalakhiba petition adu gi matangda India lenga ki makhada lairiba Ministry of Finance ki manungchanba Department of Economic Affairs Budget Division ki maikai gi Manipur lenga ki maphamda office memorandum ama chatliba thasigi November 23 office memorandum ama tharaktuna yengsinaba Manipur lenga ta khangalakre haire Ministry of Finance ki Department of Economic Affairs Budget Division ki Deputy Director Budget Rakesh Bhatnagar na khuyek pidun thadrokpa cherol amada Manipur Rashtrapati Bhavan ki maikai gi Manipur gi lairiba financial condition hill area singi tonganba budget Manipur lenga ki lenga klon sembada suggestion piraknaba thangalakhiba petition adugi matangda Department of Expenditure ki maikai gi mathau taba thodang sing lokhatuna athuba matamda action lokhananaba Manipur lenga ki makhada lairiba mari lainaba authority ki maikai da khangalakre haire Sarina gi asiba haksang laukhre aibak thiba thodo ama oina thasigi kungamanga da sagai festival duty saluraga halakpa kaksing police ki parcel sing porakpa bus amana thomadagi laikhidrabi Fencer Higher Secondary School gi class 12 science mahiroi yerpok singadagi minabibi gi masanupi Sarina singamayong gi asiba haksang yasinaba ama porakpadagi aroiba mathomangam pangthoknabagi damak imung manung da laukhre Sarina singamayong gi haksang na moktagi halakpa da Fencer School gi mahiroi singna National Highway 102 Fire Service Thawal gi mamang da pareng tuna Sarina boy kai khumna bo ot khre amade Sarina gi thawai na mapugi lekol da ingla sekna leiruna ba thongni jakre ex gracia maram chana tawbiragane treatment chathaliba asopa mahiroi adugi layeng self payment tawbiragane accident thokom da mathauning thina tawdaba traffic staff bus adu puthoroppa driver police yauna makhoi manga suspend tawragane accident thokliba mafam adu da traffic arrangement gi man power hangal halagane amade emong manung gi miyoi singda sanaba thabak pihanba yanaba mari leinaba higher authority da akan base iduna process tawgani haba wafam singda yanaba ama poraktuna asiba haksang imung manungna laukhibani haire Democratic Current Buddhist Army na salaiba scam compound gi sen thorokpa miyoi manga junta lanmina hatkre TNLA na Ruby Town bu Myanmar junta lengakta handoknaba thorang torokpadagi resistance force gi marakta ukhanabagi sang wangkhalakre Myanmar gi kha thangboda leiba main led one village the Democratic Current Buddhist Army
DKBA na salaiba scam compound amadagi chenthorok naba honarakhiba miyoi manga military junta lan misingna nongmaina kaptuna hatkre haina local source singna phongdorokle Myanmar gi miyoi tararom na DKBA na salaiba Chinese online fraud compound adudagi thasi kunmathoi gi ahingda senthok naba thorang tawkhibane military junta lan mi amasung Karen Liberation Army gi marakta scam center gi manakta akanmongda khut thona rakhibadagi scam compound adudagi miyoi sing adu Indian Myang Bilas tamna senthorkhibane haide Nakalamaram the Tang National Liberation Army TNLA na Ruby Town bu Myanmar junta lengak ta handok na bathorang torok padagi resistance ki marakta chawna ungkhan na bathokre hari TNLA na Mandalay region gi Mogoke dagi makhoi gi administration handok na baware blaukibaga loinana mafam adu da leiba gem mining company singsu Myanmar junta lengak ta handok na bathorang tawkhibani hari